ARAMBAI TENGGOL na KOUKHIBA Numit taragi total shutdown Adugi Mami Ngasi Bishnupur district Tasu Chaona Takhi total shutdown adubu saugatpa miyoi kayana district asigi lambi singda thoklaktuna lambi thingbagi khongjang changsanki miyam aduna tidim lambi da lebak paishinduna thamba lambi mayaida mai thaduna lambi thingba nung paishinduna thambana chingba kaya chathari total shutdown asigi ngasi humni chanba numita phogak chau ikhai tera ahong sangbi Trong Laubi, Moirang Lamkai, Moirang Kaitel, Ngang Khalawai, Pubala, Amade Bishnupur na Chingba, Mapam Singda, Akanba, Mongda, Lamdamatungi, Mairapai Bising, Arambai Tenggol gi Tenggoloy Sing, Amade, Lekagi Volunteer Sing na Akanba Mongda, Sawatpagi Mami Taki, Pogakjaw Ikaida, Changsin Kiba, Lambi Tingbagi Kongjang Amada Saruk Yakibi, Kaitelapam, Kagisana, Kapigani, Kege Sana Kaubi, Mairapaibi Amanahai, Kumjai Inglisingani, Kunhumdoigi, May Omdagi Haukiba, Irangasigi, Haurapam Oriba, Torbung Pogakchau Ikaida, Numit Adudagi, Hauna, Arambai Tenggol na Lamdam Ase, Kanana pa Hotnatana Lakibani, Aduda Sanatana, Manipuri Awabataraba, Isingichau Asida, Mating Pounded Lakibani, Manipuri Fibam Kudimagta, Miyamgi mateng pangna lakiba Arambai Tenggol gi luchingba CBI na fakibagi thong adu mama oibising na condemn tawi mahakpu condition amata yaudana thadok pirakadabani hainasu mahak na makha tana phongdokhi Hojit sida Arambai gi isa sing khun nga iba ising isaw da si yauna wana isa sing jina ima bian sing gi thawai kanduna awaba taraba kaya singbu kanduna la iba sidaida hojik Arambai gi isa sing phaba se mama akoina yaning de aduna governor na yaragadi hojik athuba matamda tang tara baugi manung sida angang se thadok piraktaba taragadi Manipur da leiriba ima singna asauba makhan makha kaya gi ihau haurakani aduga tang tara baugi manung da akoi gi Manipur gi laingak se semdaba taragadi leiriba MLA mantri singchu pham thadok piro aduga akoi gi ning tamna hingba punsi ma haibado akoi oijarage adu natragadi akoi yamna ware Manipur da leiriba ima ibeng sing punamakna awaba suk nanga phawada isagi phangkondana aidi adu oidaba yade aidi MLA oidaba yade mantri oidaba yade haibagi wakhanda ngasi baugi manungda sarkar semba ngamdaba pya thamaga hena awaba tarakpa isa singbu jelak champhoi naraga phaba punbase mama akoi gi thamoida yaningde